ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧ ꯑꯃꯁꯨꯡ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯔꯛꯎ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥꯗ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗ ꯂꯩꯕ ꯊꯣꯡꯖꯨ ꯆꯤꯒꯣꯡꯂꯩ ꯃꯈꯣꯡ ꯗꯦꯕꯂꯞꯃꯦꯟꯠ ꯀ꯭ꯂꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯣꯡꯖꯨ ꯆꯤꯒꯣꯡꯂꯩ ꯃꯈꯣꯡ ꯗꯦꯕꯂꯞꯃꯦꯟꯠ ꯀ꯭ꯂꯕ, ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯀ꯭ꯂꯕ, ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯑꯃꯗꯤ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯇ꯭ꯌꯚꯥꯃꯥ ꯅꯤꯉꯣꯝꯕꯝ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯌꯦꯛꯅꯕꯁꯤꯡꯗ ꯄꯨꯊꯣꯛꯀꯗꯕ ꯃꯄꯥꯡꯒꯜ ꯑꯗꯨ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯨꯗꯣꯛꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯄ ꯁꯣꯛꯂꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ꯫ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯐꯝ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯎ, ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯀꯗꯕꯅꯤ, ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯅꯤꯡꯗꯦ, ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛ ꯄꯨꯝꯕꯗꯒꯤ ꯑꯄꯁꯄꯥ 1958 ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯙꯔꯅꯥ ꯑꯃ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯒꯤ ꯄꯦꯟꯗꯕꯗꯨ ꯁꯔꯀꯥꯔꯗ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯔꯀꯥꯔꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯗꯗꯤ ꯑꯔꯩꯕ ꯊꯥꯗꯅ ꯃꯈꯣꯏꯒꯤ ꯑꯦꯛꯁꯟ ꯇꯧꯋꯦ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗ ꯀꯨꯀꯤꯅ ꯇꯧꯕ ꯙꯔꯅꯥ ꯑꯗꯒꯤꯗꯤ ꯃꯣꯞ ꯃꯌꯥꯝ ꯁꯥꯒꯠꯄ ꯃꯇꯝꯗꯗꯤ ꯎꯆꯤ ꯃꯈꯨꯟꯗ ꯆꯦꯟꯁꯤꯜꯂ ꯂꯩꯕꯗꯧ ꯂꯩ꯫ ꯃꯁꯤ ꯌꯥꯝꯅ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫